मफम क्या लंबी थिंगदुना ILP की खोंजंग संसिल्ली जेनिम्सता टोंगान मलुक क्या ना पुवा थांगमंग नोइदबा सेल की डिमांड तोबदगी अना लाये की थबंग मपुंग फाना पांगथोकदा खुदोंग जाद्रे हाइरे अमदी असम बोर्ड न लौबा सही असिगी क्लास 10 एग्जाम दा सिंगर बोन कैथल लेकाइदगी मणिपुरी मुस्लिम तंपांग मिम चनु उमा बेगम दा मको ओइरे खुरुमजरे ISTV की मणिपुरी पाव मियंग ताबीर सिंगबु तराम नौक्सरी हौजी पाव संदोन पिजरे मफम क्या लंबी थिंगदुना ILP की खोंजंग मफम क्या संगसिले थोंखोंग लक्ष्मी बाजार ओइनाम सो मुंगी मियामना मयाई लंबी थिंगबगी खोंजंग संगसनके खोंजंग सिदा सौ याखिबा सिंगना लमदम सिदा ILP चनहलु फजन किबा महरे सिंग खुदक थादो हाइबा खोलाव क्यासु लाउखी अमरोमदा JC ILPS की खोंजंग सगोटुना मयांग इम्फाल क्लब ऑर्गेनाइजेशन मैरा पाइबी अमदी मियामना मयांग इम्फाल बिष्णुपुर रोड मयांग इम्फाल रोड मयांग इम्फाल कक्सिंग रोड अमदी मयांग इम्फाल थौबा रोड तिंगबगी थबक संगसनख्रे खोंजंग असगी मतांगदा CS सुंदरीना लमदम असिदा ILP चनहलु मरम जाबा दाबी सरकारना तसिनदना लेबा चुमलोय हाइकी ILP से खुदक्ता अखोगी चनहलु बिल अहुम एक ओंदना लैबदो अथु मतमदा अखोगी लैबा मिहु सिंगसिना चलगांदा ओलो ओंथोपो ngamnanaba होना बियु इमु नाइमु तानद्रिङैदा JC ILPS ना मणिपुरदा इनर लाइन परमिट सिस्टम चनहलु पास तौकिबा बिल अहुम एक तो ओंथो मितोमना भोट लेपा अमदी थादबा यारोय हाइना संसिलिबा खोंजंग असिबु सगोटुना ngasi हौक्तलदगी पंगै लंबी मियाम थोरक्तुना तिंगबगी थबक चथख्रे इम्फाल पंगै लंबी खुदक्ता थिंजिनखिबा असिना मियोय क्याना चतोक चसिन तौबदा चावना खुदोंग सादबा नंगनख्रे JC ILPS की खोंजंग सगोटुना वांखै लौरेमम लेकाइदगी कोंगबा बाजार फावबगी लंबी थिंगबगी खोंजंग संसनख्रे अमरोमदा फजन किबा महरोय थादो हाइबा दाबीदा कोंगबा बाजारदा मियांगी ओइबा वकन मिफम अमसु चचख्रे वकन मिफम अदुदा लमदम सिदा ILPS तनहलु मितोमना बोट लेपा अमदी थादबा यारो हाइबा खोलाव क्या लाउकी वकन मिफम सिदा सरुक याकीबी अमना गवर्नमेंट की थवोंगबु पेंदबा फोंगदोकी खोंजंग चंगसलिबो खोंजंग असिदा छात्रसिंगजे सिफाइसिंगना फुदना सैदना अदगी टियर गैस कापसनदना बॉम लंगसनदना अवाबा नंगहनदना इसिंग केन कापसना तौरबो पुनमसे खोय पेंजदे अदुना इमा इबिन मयामना यामना सावजै JC ILPS की खोंजंग सगोलजना हैरांगोथोंग बाजार एरिया वीमेन वेलफेयर एसोसिएशन सिंदुना हैरांगोथोंग बाजार दगे सिंजमै ताब लंबी थिंगदुना मियामना खोंजंग संगसनके मणिपुरदा ILPS तना हलु अमदी पास तौक्यो बिल अहुम एक ओलु हाइबा खोलाव कया लाउकी टोंगान में स्कूल की महरोय सिंगनंग असि नुंगथिलदगी क्वाकैथेल बाजारदा तिदिम लंबी थिंगबगी खोंजंग संगसनके इम्फाल वेस्ट पुलिस की मसिंग यामलबा फोर्स योमसिनदुना लंबी थिंगबगी खोंजंग संगसिलिबा महरोय सिंग अदु लखनबो होनकी अदुबु मियामसु यौक्सिलक्तुना पुलिस सिंग हंदोरकी लंबी की नाकलदगी थोरक्तुना पुलिस तनुंग लंगसिलक्पा नावरी कापसिलक्पा सिंग टियर गैस कापतुना तनखाइकी निमिदांग अथेंगबो फावबा महरोय सिंगना लंबी थिंगबगी खोंजंग संगसिलि हाइरि थौबाल अमदी वांजिंग कैथेलदसु ngasi मियामना येलोमी कन्ननबगी अकन खोंजंग संगसनकी KSA अमदी एमसुगी महरोय सिंगना वांजिंगी कैथेल पंबी इमाइबेल सिंग प्रोग्रेसिव इंग्लिश स्कूल वांजिंगी महरोय सिंग गुसन मदुना वांजिंग थोंगद थोरक्तुना लंबी थिंकी फजन किबा महरोय सिंग थादो पोन्यान तोरंबा मिटोप सिंग फारबगी दम फजन किबा महरोय सिंग सु थादो हाइबो खोलाव लाउकी थौबाल कैथेली पोफम फंबी इमा सिंग सु सिंथा लेपना थौबाल थोंगदा लंबी थिंगबगी खोंजंग संगसनकी KSA अमदी एमसुगी महरोय सिंग सु यौक्सिनदुना नेशनल हाईवे फाउगना चलिबा गाड़ी सिंग चलहनखिदे असम राइफल्स अमदी खंगाबो केंद्र की MLA ओ लंडोनी की गाड़ी फाउबा इमा सिंगना थिंगुना हलनखि थौबाल पुलिस की एडिशनल SP मधुनिमाई
Commando OC amadi Thawal Police ki Ocean Lucingba Police Kanguna Miam gi Hodu Nungtilpung ani makharom taba matamda pamdaba thokdok amata yahondana laksinki JC ILPS na sangsiliba khongjang sakot pagalunena Naina sang club sagolman tera lakrapom lekai amadi akoi badalai minariba akham lekai amadi sagrapom lekai na dakyal delaiba industrial office so loan duna ILP chana divhoba tingzil le hairi mapalam gi mi amasung tongan ba loisang singi mathakta thamba curfew thugai basing madudagi thorakba afapate pumnamak masa masana pujagadabani haina JC ILPS women wing gi convener TS apabina phungdokre Konjang Hazari lekai daleba office ta pangtokpa paugi mifam amada apabina Jun amma amasung anida thamriba curfew da non local sing mapal thokpa yaroi tang anidadi pauna thangal kaitel yauna khwaraman kaitel bomba public curfew legani bill ahum ek onriwa phawba mitop ta yum sandokpa amadi kulak leirakta lalolitik tawba singsu thingani hairi aba kotpham phamba yaroi masigi mayokta kanagumba singna thabak tawrok tatharalabdi madudagi thorakpa aphapata daita punamak masa masana pujagadabni complain amita su makha taraba complain amita su khoi student wing gi convener yumnam nandababuna mahai tampham sangsing shuti thadokpana karigumba warishin purakpa ngamloi hauzik mahairoi kuntra phajinduna thamlibasi phibam amata thamdana thadokadabani hauzik khongjang sangsiliba singna government dari sokadaba misam miam dari sokloidaba khongjang oina sangbiu haiki mahairoi shuti thadokpana aduga mahairoi nathabana honabana masi khojingasi namthaba ngamloi Manipuri government side ki khoi nan khoi mahairoi masagi roi tanjariba mahairoi singda ka hema minut me khai yam tatharam laganda khangkhawngna masi khoi mahairoi sing thui sadokasi masi suri makin pakidagi kanmon kanim tawjari Manipur gi amatang arba medical college Jenims da Manipur da leriba khulai paiba tongan baluk kyana puba thangmang gamloi daba sel gi demand tawdagi ana layengi thabang mapung phana pangthokpada chawngna khudong chadwa mayokna re hairi ISTV news ta phangba pawgi matungina lup kyana chahi amada lupa lakh taruk pigadabani haina demand tawram le hairi hairi ba senpham asi amu khaktamok piraga tokadabanate sei khudingi pigadabani haiba pham thamlakle hairi Manipur da leriba khulai paiba lup kyagi chahi amada yamlaba senpham janusna piba haibasi awaba oibatanatana thabak oina pangthokpa ngamloidabani hairi Pawasna makata aduna yamlaba senpham singasi pidabagi damak hogiksu Jenims ki tongan by staff singda SMS ki kuthang da wafam kya thamlakli hairi Amaramda state actor ki maikai degisu Jenims na kulai paiba singa mari leina bra haina kupsen senaduna leibagalona karigumba mari leinai haibigi praman phanglabadi ain giba thabak lokutpa ki mahutta atopa thabak oina paikhalakpana awaba khudong chadba kaya mayoknare hairi Fibam sida Jenims ki doctor yaungna mari leina ba authority na ana layangi thabak amata mapung phana paikhatpa ngamdre hairi Amarumda state actor amadi non state actor singna Jenims ta piriba chaitheng asi makhata na pidanaba amadi anaba sing seba mapung phana tawang ngamhanbiu haina santigi wakat khongsat ngasi Jenims campus ki koibada director professor Devin Leksham masa yauna doctor nurse paramedical staff sing amadi Mary singna sarwyaduna chatkre khongsar adu gamari renena Jenims ki director professor Devin Leksham na appeal tawba wafam kya phongdarakli Jenims thabak tawjiriba punna akhoi myam si kanamta da blame tawdana kanamta da kaimta complain natana khoi sasabari lini masida akhoi da haji chhatra jing asisu aki khangleragadi makhoina yamna competitive oi mong da thariba exam jing se ngamaktaba yai makhoina haji si khoi Jenims naujaraga su sahi mari manga da ngai jaraga su masi chhatra phaba akhoi gi position lepa kaya aruga masi chhatra puthokpa hogjarabani na makhoina tamjariba lairik makhoina sathajariba training sida apan ba pibi rakanu aki khangna henbiganu Jenims pu free zone area oina mayamna leinanaba hona view haiba message neina Manipuri kasin kwa khuding ten thamjening base World No Tobacco Day ki thoram ngasi Jenims ki auditorium hall da pangthokre Directorate of Health Services Manipur amadi State Health Society Manipur na sinura pangthokpa thoram aduda Health Minister D Korungthang Health Commissioner PK Singh Health Services ki Director Dr Okram Ibomsa
जेनिम्स की डायरेक्टर प्रोफेसर देवेन राइश्रम अमदी आयुष की डायरेक्टर डॉक्टर के लोकेंद्रोना मरुइबा मियोय सिंगोइना सरुक याखी Get ready for plan packaging haiba thimda pangtokpa thoram aduda anna layangi lamda thabak toriba doctor nurse jauna miyoy kya saruk yake minister di kurungthan haikibada hidak mana sijanaba thingnaba ain kya pusoklabasu isa isa na bhakta dabana masibu mapung phana thingnaba honabada khudong sadaba kya mayoknari hidak mana sijanabagi mowong matawasi fashion amagumna chatharakpasi laibak thibani hidak mana sijanaba थिंगना होनाबदा इशा इशाना भाव ताबगलुनेना अटोपा मियोय सिंगबसु हिदाक मना सिजनबगी अमांगबसिंग दो खंगनबा तंगाय फदे हाइके अदना मसी चुरुप थकुनु सी हेबसे मसी अकोय इशा इशा भाव ताब खंगबा असि तौरोयदबनी हेबसे वारेपनबा असिना बेस्ट ओइगनी नतना देखोय कनो तौबना लो क्या चलायरगसु मसी ओइदे कोई मणिपुर दा कोई ड्राई स्टेट नी योन बा यादे है रिबनी ने आइन उजबद योन बा यादे है बदगी यू थक पसी थोन थोन हेन माले न खले थक खो वरदी खरा हंथरकदो माले अमरोमदा थौरमसी डिस्ट्रिक्ट टोबैको कंट्रोल सेल चोसामपुर अमदी एजुकेशनल सोशल अफ्लमेंट ऑर्गेनाइजेशन मोंगजम मंत्री पुखिना सिंधुना चोचामपुर की चीफ मेडिकल ऑफिसर के मेनी कॉन्फ्रेंस हॉल सुपांगथोकी थौरम अदुदा चोचामपुर की डीसी लुनमिंगथांग हाउकिफ चीफ मेडिकल ऑफिसर थांगजी खुब गुइटे अमदी चोचामपुर की जेईओ गोखोमांग सिमटेना मरुइबा मियोय सिंगोइना सरुयाखी बोर्ड ऑफ सेकेंडरी एजुकेशन असम लौबा सही असिगी क्लास 10 एग्जाम की ngasi हाइडोकिबा फोल्डा सिंगर बोन कैथल लेकाइदगी तंपाक मयुम चनु उमा बेगमना मकोक ओइरे उमा टीएम जोमालोजिन अमदी तंपाक मयुम ओंबी कारिमुनेसा बेगम की मचा मरीगी मनुंगदा अनिशबो मसानी मार्क सिंगर बोन हाई स्कूल लखीपुर की महिरोइनी मांग असम पुंबगी टॉपर ओरकदा असम दुलेरिबा मणिपुरी सिंगी मिंचत पुरकपगिदमक ऑल असम मणिपुर स्टूडेंट की मैकाइदगी नुंगाइबा फोंदोकली उमाना मणिपुरी MIL दा मार्क मफुद्रा तरो जनरल मैथमेटिक्स सामगी मनुंग चाम फंगबगलोनेना अटे सब्जेक्ट नेसु लेटर मार्क फंकी सिंगर बोन स्कूल के साइंस की ओजा सोरिबा मार्क की अपोकपा जोमालोजिना मार्क की मसानुपिना मकोक ओइजुना असम की मणिपुरी सिंगी मिंचत पोरकपा ngamkibasi harabu fawi topper ureglabi tampangmu umana मणिपुरी खुनाई की मिंचत पोरकपा ngamkibasi mahakidi pokpagi mahai yale tungi punsida डॉक्टर ओइबा पामी हाइरे महांग निंगनदना खुनाई के चखो थोरांग सरुक यागनी मणिपुरी महिरोई सिंचु असुंबा अमदी मानब लंबिदा खुनाई असिगी चखोटप पुरकनबा होनमिनसी हाइरी जून अनिदा पांगथोकदरिबा IMC मिखल गमरी लेना नोंगवेबुंगदा लैबा आनंद सिंह हायर सेकेंडरी एकेडमी दा SGO पोरमपाट की ऑफिस ओइदुना थबक चथरिबा सि ngasi स्कूल की महिरोई सिंगना मतम खरा थिंजिलुरे इसिंग स्टॉक मरम ओइजुना SGO ऑफिस थुमजन किबदगी मतम खरा की ओइना स्कूल असिदा होंजिंजुना इलेक्शन गमरै लेबा थबक सिंग स्कूल असिदा पोलिंग पर्सनल सिंगी रिपोर्टिंग सेंटर अम ओइजुना थबक पांगथोकपनी स्कूल असिदा इलेक्शन गमरै लेबा थबक सिंग तौबा यारोय SGO ऑफिस कुदकता होंदो हाइबा दाबी तौरदुना स्कूल की गेट मयादा महिरोई सिंगना प्रोटेस्ट तौके महिरोई सिंगा DC इम्फाल इसका टेलीफोन की खुथांगदा वारी सानादुना नुंगतेल पुंग मरी मखाई फावगी मनुंगदा होंदोकनी हाइबगी थाजबा पिरकपदगी खोंजंग हंदोखी ILP की होगदा फाजिन किबा महिरोई सिंग लालिबा तांग अमा फावगी मनुंगदा थादोक्टरबदे अकनम खोंजंग संगसिलगनी हाइना सापम रॉबिन हुड रिमेम्बरेंस कमिटी आनंद सिंह हायर सेकेंडरी एकेडमी की जनरल सेक्रेटरी TS मंगलेमना फोंदोरगली वाफम सी कमिटी असिना सिंदुना इम्फाल इसकी मफम अमदा पांगथोकिबा पावगी मिफम अमदा मांगना फोंदोकिबनी पावगी मिफम दुदा मांगना मखातना हाइकिबदा महिरोई सिंह फाजिलगा इहौसी नमथबा ngamgadoribra हाइकी पावगी मनुदा हाइबा महिरोई सिंह अजि थादोरक्तबा तारबदी अखोइना मथंगी निमित्त दी इलेक्शन मधुदा इफेक्ट लाखदबगी कोई उजि इफेक्ट लाहनगदबगी थबक खुदिमा कोई कमिटी असिना कोई सेम साबा पुनमक लई लोइजारेबा वाहेंगबम इचन की मिसिदा JSना पुलिस की थवंगबु पेंदब फोंदोरली JSना आइन की मतेंग लौदुना मखाताबा थबक सिंग चथनाबा होनरगनी लोइनना जनरिबा सिंगसु मियामदा लाले हाइजत्रिबा फावबा मखाताना खोंजंग चंगसिनखिगनी हाइरे
Manipur Sarkar ki Education Yugi Office ngasi College Student Council Manipur gi Maheroi singna solon sankre. Police na Maheroi mari fazin ki bagalone na maduda nupi ama sokle haina DM College da pangtokpa pangmising unaba amada council gi mit amana phongdokre. Magna makha taraduna tampakta leiba Maheroi sing Sarkar suti thadokrabasu MU gi makhada semester exam sing pangtholiba si tasengna Maheroi sing da jarang na bathohale. Maheroi sing larik tamba fangan jiba asigi matangda penaba phongdoktana Education Yugi Office so lonsen ki bani haiki. Police na College Student Council Manipur gi convener Dhan Chandra Yaungna punna Maheroi mari fazan ki tokdok da Maheroi nupi ama soki fazan ki ba Maheroi sing hayang jun amagi nimik yung mada thadorang na ba marirei na ba sing da taksan ki. College Student Council Manipur na Education Yugi Office aji so lonsen jakre hai ba khongjang asida akoina mamang na phajin khyo Maheroi sing thadu haina protest toring se asida makhata na Maheroi mari phajin khiba amadi Maheroi amabuna asopana magi thong asi akoi gi body asina akanong da renga phondok sari Manipur government na Maheroi sing kholabu namsin na thangani khali wakhan asi thadok piu amadi Manipur police personnel sina Maheroi sing sangile khongjang asida namsina ba Maheroi gi kholabu rubber bullet amadi tear gas na men gani haina khali apik ko wakhalon thadok piu Manipur gi mifam hongba yadana fajaraba yongi potok Maleng gi miyam da utokpa matam oire haina English ngani nipada Miss World First Runners Up takrabi Parvati Omna Kutana ISTV News da phongdorakre hiram sida report ama Wafam se thasi ki tam kunifanam sungma panda Norris Institute of Fashion Technology Guwahati na sinduna Guwahati gi Hotel Vivanta da Celebrating Northeast haina mingthonuna pangthokpa awang nopok lamdam gi fashion period da mana phongdokhibani Fashion period aduda Manipur gi danatana India gi glamour world da akhanaba fidakan mangamlaba designer Robert Naurengi khutchangna sema mapal naiba amadi lamdam sigi nakki fajarba visual Parvati amadi India gi top model Noyonika Chatterjee yauna model traung doina set chaduna thoropada aying masing punga ngahan mangamki is a makeup artist as well. I'm feeling very beautiful, and I always liked the fact that people like Robert bring about their state's culture and tradition out, and to the people to know about it. And it's very important for Indian traditional fashion to also exist along with the modern fashion that we wear on a regular basis. And I think it's a very beautiful piece. It's a very beautiful color. India ki highest paid model ni hainaribi Noyonika Chatterjee na Manipur gi yongi pothok amadi hawgalakliba model singda ithil piwa wafam kya su thamlake. Well, first of all, this is a part of the royal family kind of tradition because he's used motifs from the royal family, which is absolutely amazing. And it's so beautiful, it's light, and it's actually silk, but it's got the lightness that you can actually wear it in all seasons. So it's a unique handloom that I haven't seen where you can wear it at all times. So that is for me the most important thing, that you can wear it at all times, you can wear it everywhere, it looks gorgeous. India gi denatana malengi glamour world da machin tungkhalakliba beautician amasu oiriba designer Robert Naurem na Manipur gi yongi pothok amadi masibu mapung phana malem gi kethen yohanbada lamdam sigi phisabi singda pigada wakana ba amadi malem gi miyam da Manipur gi helnumu masak takpada logadawa thodang gi matangda masagi oiba mot kya su thamlakli Aigi main collection aina work torisi, especially it's a tribute to the weavers. Aigi ayamana koi fisabi singi kaino singsi polam singa tani puthoi si texture kaidana habidi leirami ba form no kaidana mai makhan koi Manipur gi mai habidi ningam samji koi angom mai aduga khamen chatpa mostly hujik noyani kan ilido khamen chatpa mai ni phuri do habidi yam precious oi ba mai ni aduna admain tawdana khoi gi oi ba handloom gi oi ba textile oi ba potche khoina exclusive oina show si aina collection amoina udna ba na sem sa Lamdam sida maite me pu Maheroi singda mapung phana tamhanduna Maliam da chingtam ani ki saktam taknaba gidama haukiba English ngani mangada miyam galunena milalna akanwa khongjang sangchin bada asoba thodang lokkiba galunena sajiwa jail da tha ahum awawa khangkibi haurongbam
Janeswarina ikang khangudana laikhidabada milalgi mayai loisangda minute ani tumina leptuna thongmisingna awabu phongdokre Porompat second road ki amom thongda khinba transformer ama sakibadagi MSP GCL Wangkai subdivision na semgani haiduna pukhraga ngasi fawba transformer adu yadaduna mai mamduna tha ama makhairom phajilagle masida lamdam madongi praja singna pendaba phongdopgalunena mari lenaba official singna thuba matamda transformer semba lushinbiu hairi hoji pawgi maktana tema brematang lugzari Build your success BYS Palace Compound Machalema School 16 metric parikha da 6% taba ngamdare pasi ima ba amsung BYS coaching institute ani matra ai grade division ni BYS ki hostel da lejadna BYS ki financial revision course ani ma yawar ga mai pa ko sing ngamdare kiwen Admission is going on Oza Pain Relief Ointment Khwang naba kok sikpa tang sikpa thu naba singbuda sinaba yarba lipsap grupna puthok saba Oza Proactive Academy of Competitive Exam Written Exam ga mari lenana Proactive Academy na sinduna lakliba jungi tang ahum dagi special course haujaragani Medical Directorate amadi Education S Department gi Office Assistant logodoriba amadi Revenue Department da LDC Revenue Inspector Jiladar amadi Mandal ga mari lenana special course asi chathagadabani ngasimak admission tobiyo course ki matam nungtil pung ahum dagi pung 3 minute nifunga pawni Miklana chini pun manga mapung farakada ene advance oiba growth oiba Manipur data natana maling no pung kuding matta Likla ke mapung mapung number oiration hani thizage and wishing Likla on its 25th celebration. Imphal Valley Academy Co-Education Admission open for Class 11 Science Art included Home Science for Academic Session 2016-17 Facility Boys Hostel, Girls Hostel, Lab Physics, Chemistry, Biology and Computer Boys Toilet separate, Girls Toilet separate Transport Imphal Valley Academy Canteen and Playground Separate Classroom Hainaugi asing mamahau pambirabadi Legere Freshy Mango Buns adusu sumna tagi lupa tarada 600 ml natuga 1200 ml Freshy Mango drink leibada Mimi Noodles lemna hapchigani Sampradona fresh oining labadi thakpiyu Freshy Nimbu Pani Punamaktagi fresh amasung pure oiraba Freshy Break matungda taramna moksari makhataba pawda ngasi lamlai police station gi manung chanba saijang maya lekai gi oxen lakba chingdumda lekai gi sanabung semnaba dozer sizinaduna ching temthokpada migi saru sayang phangle thogdos ki matang da mafam da ISTV gi pawmina sangsinduna yengbada phangliba saru sayang adugi marakta komla masugi kudang jawdaba jacket ama jeans khongaw gi machet khara half pen ama gas lighter ama leiramki thogdok thokpham da lamlai police amadi forensic science ki kangbu amana phangliba migi saru sayang adu yengsilaba matung janems ki mokta postmortem tongnaba thangkre mafam da lakiba forensic science ki kangbu singna phangliba miyebagi haksang gi saru sayang sing asi sahi anirong gi mamangda phumlambagi khudam phangi makhatana DNA test torba matung masak khangdongnaba wanagani haina phongdoraki lagliba jun ani da pangthokadoriba IMC gi mikhal ga mari lenana private sector thabak toriba sinmi sing bot thadaba yanaba mari leinaba singna suti pinaba deputy labor commissioner manipurna khangalagle kumal lampa water supply scheme gi manung dalaiba pipeline amadi bhav semada nimit marini sangadaba maram ojuna plan asina ising biba mafam singda nimit kharani ising biba ngamkhiroi amaromda uripo kangsup rota maruiba isingi bhab ama yaraktabadagi semada nimit marini rom sangadaba maramna kangsup extension plana ising piribam phamsingda nimit kharani ising piba lekhigani haina PSAD gi maintenance division 1 gi executive engineer na khangalagle haukiba tang kunithoi gi nimidang da kyanggai muslim oinam lokon mapada imphal turel torban kaibadagi isingna thumjin kiba arapati haining makhong gi koibada leiba ngagi farm kunrom amangata thoktuna miwondagi sel puraga nga farm torubasing kokta khudhamnari hairi amaromda ising thumjan khibadagi nga sing chanthokiduna awaba taraba fabuda mari lenaba fishery department ki maikaidagi ngasi fawba mieng amata jangbiraktabada nga yoktuna hingbagi lambi oiriba singi maikaidagi penda wafam kya ISTV news ta phongdorali
nakal amaromda ising chawringai manungda Imphal East DC gi miyeng makhada chana thangnaba polam Imphal East CMO gi makhada analai gi kudong chaba kya phangankre adubu hauzik ising mayeng tarakpa asida patta pumthabagi manam lenil ka bothokpadagi anai yawa horle hirama sida sarkar gi maikaidagi akan bamiyeng changbiduna athubada health camp singba sinbiu haiba wafam Youth Development Parent Organization Arapati haining makong gi maikaidagi phongdorakle maruina khoi PICD makada khoi ising adum ayamba adum pidra khoi lai adu hojik pukhi jing mayang ta gna mang dra hai pukhi jing da khoi ge fishing powder physiki loena khoi gi sunun singba khoi pihan jing ni adu loena lariba asuina khoi sing chawe wa mayong nei da khoi arapti khoi tanakha paki maning thangba mamang thangba loena hariba mayang kon loena wainam na kon amadi konai thabi uru khunau hariba jaga jing asida lariba phagam sing asigi lariba concern khoi gi fishery department gi ngasi buda mafam ni la khoi gi yengbira baje masi ma khoi yam nunga jadi masi mo yengan janingi handak nong kan su kibna maram oiduna langthawal mantri mokong makhale kai da leiba langthawal public ground ga nakna leiba haibok zingi jingmai ge sarukra ningkhaiduna jingmai du da hoba usan bambi khara mangtakre jing ningkhai liba si maru oina lebak lokthokpa ge thingba leina mafam adwaida kundari basingna lona lebak kothokpadagi nong churakpa matamda jingmai si ningkhai rakpani hirama sida mari lenaba loisangna miyeng changbiduna kudong chad basing toktana bahona view haina langthawal sporting club na pongdoragli amaromda handaki sing ichawna hianglam kendragi sekmaijing khoidum khunau konuma arong nongmai khong amadi lafupa tera jingba mafam singda leriba patlo amadi ngayo pukri sing chawna mang takle masida mailena ba loisangna miyeng changbiduna compensation pibinaba thabak lokapiu haina kakjing zonal Pex Welfare Association na khangalagle handaki ising ichawna sohalaba mafam sing ward number 1 nambol moijing ward number 4 nambol awang 5 moijing makha 9 gi kongkham awang 10 gi sabal laikai amadi 15 maibam chingmai gi mafam singda ising amu hanna thumdanaba nambol kendra gi MLA and lokena leibak yawa gari sing tharaktuna akaiba mafam sing kanna semjili MLA lokholaliba khongthang asibu lekai miyamna apero phongdorokli KCP MC bu lalon phamni khanba party sibu lalon masingi matakta party gi wasuk warem gi chana pathap ki matung ina cherak pi gani hairi KCP MC gi president tamngan ba meitei amasung information and resource affairs ki secretary ningtam ba meitei ani gi apun ba cherol amana tha sigi kudipanda KCP MC gi mayai loisangda president tamngan ba meitei na mayai tangbal logduna party sigi khwaidagi wangba luptin pham oriba CAAC Central Administrative Affairs Council gi kunthama suba luptina party bu lalon phamni khanba amasung lalon misingi matakta cherak pinabagi warebasi lokhibani lamdamaste leriba Indian agency sing khudingwa KCP MC na maru phangna puthatkeni haiba pham paladuna masigi matangda kanglaisa sing amasung ningtamba hanjina bai hauda yawal ihau hominari basingna apun wagi pangal semgat sagat minaduna thabak oina onthokpa haibasi mathoktai haibasita khanane nesi party sigi oina di kanglaisa sing yaudana ningtam hanjinwa ngamloi haibasi achelpa thajaba thamli haina cherorasna hairi ngasi nambol du laiba Manipur Rural Banking Campus da Sija Eye Care Foundation amadi TS Basanta Eye IPS anina sinduna lemna mit layang wagi kema mapangthokre kem aduda cataract mit ki pressure wangba mit panna thagat pa yauna mit ka mari rena balayang kya sathaki Thangmaiban Kendra da takdo amadi Thangmaiban da laiba club singna Yantholiba National Food Security Act ki karsing asi Kendra sigi MLA Khumukcham Joy Kisan Singh CAF and PD Minister KSS Biren Singh amadi ate official singa khanaraga atuba matamda beneficiary singda cheng amadi ate item sing phanganaba lokalakpa khongthang ni haina department asigi district supply officer Imphal West na khangalali Yantholiba karsing asi asing bangaktani ahanba process oibana karta asoiba amadi chithaba khara yorakpa yai madusu club ki khuthangda semdokani haibasi thangwai bandalai ba club singi member singda mangjongnu khangan khrabani Yantholiba card asi sajinaba amadi aran bani haina sandoliba si tobiganu athuba matamda cheng phanganaba honariba asida miyamna sogapiu hairi State Bank of India Mauget branch ngasi SBI local head office Guwahati gi General Manager PVSL and Murtina
Maugi SDO office manakta hangdokre thoram aduda MLA L Dikho SBI RBO Infalgi Resident Manager Lumkin Thangboishu Saroyaki Beng ngasi ahan boy na hangman nimita lupa crore ani makhai gi bayada deposit tokre haina branch asigi manager Vincena Phungdoki MLA Dikhona Beng leirabanina maugi miyamna lam lamna satpagi awaba leiraroi Beng security yaugna thabak to honaba onagani haiki Chief General Manager Murtina Chokotpa haibasi State Bank leiraba amadi railway laglaba matamda oigani State Bank dagi lupa lak mari manga loan loraga business tawda crorepati oiba ngami haiki So I request all the members present here, all the local people present here, utilize the facility properly. I always believe two things. One is State Bank, another is Railway. The Railway आने में थोड़ा late होता है, but State Bank of India has come to you. So both where State Bank is there, where Railways is there the development will be very fast. Generally that is our experience. So State Bank comes, prosperity will come. Definitely, it is proved. I have spent 36 years in this bank. I have seen many people who have started their journey with 5 lakhs loan, 3 lakhs loan. Now they are crorepati's. KSA gi thamui mangak phajin kiba adu athuba matamda thadokadabani haina All Manipur State Transporters Association na dabi tauri amaromda thumda potyan tawraga yonba miyan cha kankhatpa sarkar miyamda para tambirasi haina pandamna thadorokba chirolamana khangalali athuba matamda KSA gi thamui mangamak condition amata yaudna thadokadabani hairi Thumda potyan tawba amasung KSA gi thamui sing phajin kibaga mai leinaba thabak amata saruk yaruba leite haina Okram Henrina sangdokre ngasi Manipur ki dalai ba ma ki yum da pangthokpa paugi mifam amada Henrina thumda ponyan tawba miyosing sogatpa amasung KSA gi thomi phana hotnabada ma ku hakthel na chene haiba chejai ma sai thorak pasi laibak thibani tha sigi kunipan da telepati degi miyoi khara laglaba Dasrat Pratap Kauba miyoi ama Furakle police da mateng pangwi haiba laki madusu mari leinaba police station da chalaga hairuna ba paktak piki Makata na hiram sida karigumba thabak thoram amatada yauruba leite bari makhong khangdana aranba wafamda yumpham oiba chejayama thorakpasi political gi thoinsin yauba mali haiki politically instrument ama oil season na kendra yumpham da che chang mayam chakhai biba pamphlet mayam charaga propaganda oil to bi sidi masi amda thibani haina singkup chani mari ahamda lo makata na kuda masi gi sing busu adagi atop organization leriba mayam even si KSA si dai so koina hataba koi matang na kaina hai giba leite singna giba leite adagi thata aina roi bada hajaning budi si lena wala maro da hayaga asoiba mamam noi le naram do mali haibadi makoina khanjaru baga adagi mayang hingna khanbaga masi kenoma ma da kalam no yai aduna famina naga compromise ta uji haibagi mapam je thamu bajna ona tanana misunderstanding na chatna giba oiram kani ha khajaba lejai akhata na KSA gi chinna sing music government gi police ki custody da lari bisisu ai side gi government da pin dojari ma dodi makoi busu satra moine yeng biraga kai soi ki ba lan ki ba leita ra zo makoi busu ba piraga excuse ma to biraga koi Manipur se inta tapthana masugum ba kesun tab issue se issue na sagalaga koi masen nimai na dana ba to se to han bidana ba government busu ma dodi ting bu to bu Kripa Progressive ki taruk suba Progressive Day June ama nimit asna lakpada lup asigi chairman Paliba Emna miyamda ikai khumda bulakli chairman ki cherol amana sahi humbutaret asida India gi chatnabi lining laishon nga honba Delhi dagi niraga hingni khanjaba furup kaya mathang sengbatuna West Asia Himalayan range asida Mongoloi furup kaya sengolakli Masak Masuda Fijet Chakchada Indian Manjatrabasu Wakal Jadi Pro Indian Oina Wakal Chalaklaba Furup Kharna Punsinduna Indian Constitution Gi Marumda Asengba Manba Tongan Bamiyeng Amadi Lengangon Ama Fanglabani Haiduna Mausagi Liklam Chat Ki Paring Kya Thugai Na Hodari Nakal Amarumdana Tribal Sovereignty Khangbire Haina Soktoksari Africa Latin America Amadi Middle East Ki Leibak Singda Furup Masel Gi Lan Tohonduna Refugee Kya Camp Saduna NGO Singi Marum Thumna Hingli Asigumba ngasi mak matam sigi miyam gi wakalda akiba fauriba furup singi saktam Sermelon
loan chatnabi lengak loan ngamkai amadi misingi khalda asoba saitheng piduna yelomi masel amaga gimrakta thajana ba manghanba kham thengba changda ungkhatna handuna furup naiba irang kaya thohanduna lamdam simakta aikoina refugee oina hinganaba honarak pasida piragliba asoba sapu india gi railway asoba senjau act is policy gi saithengda schedule community na kyam kuina khangba ngamgani asigumba chakni finibagi fibam da lairaba laibak miyamna akiba amadi mi paiba pokladuna aikoi mutki gadore karigumba kharadi tokpam thoi haiba khola lawriba miusing asigi marakta malem pumbagi oiba loop united nations na fawba maromdom lepa ngamdaba singbu atopa pangal kanba tawbang ngamba kanglup kharana ngakpi sanbitabadi hingmang ngamroi haina saktalakpa kanglup amada handuna indian government na ngakpi sanbitabadi aikoi mutlagani haiba khola asidi laibak tibani hairi Kuding maksi India gi paring naina satharakpa makhal makha kya gi afungba amadi aronba khujal thorang oibana Indian constitution na ngakpi senbiba ngamgadaba nate jingmi tami ani gi political leaders nasu oiraliba phibam asida lamdam sigi tunggi mirol gi khanbiduna asan mamiyeng amagaloinana poram kya jalagloi makhoi gi di mikhal manaki wakhal ama bot ka hawdabagi wakhal ama bot ka krom matungi wakhal ama ohungmunai ba wakhal chetraba lup singni ngapigani lusingba singni Ekoina masibu wakal munna kanthaminaduna wakai hogdaba yadabani pumna masigi warishindi ekoigi ning tamba hanjinba natana lambi leite hairi kunai asibu semdok sadoktuna afaba kunai ma ohenabagi pandamda lamdam sigi thogdok wathok kayada asobo thodang lawriba ima ivel islinaw kayagi lupsingna meyai ka bachinjak ta laichuraba nupi angangi punsida tiamchingnarakpasingi machak oirabasing mobile phone amadi social network pu lan na seasonary basing tingnana ba mai onchinduna lamdam masigi miyamda marebak maramdam nusibagi ihul fahonduna lengak lon sanmit lon amadi thabak subagi hainabi ama sagatpada asobo thodang lokom thoi hairi hauji amuka sona tema brematang lawjari Sakolapoi matungina inkhali bina pimja singda awabe jetheng phangi awaba kya lagi khasitang oirabisu kanaba phangnaba nipi macha khaktangi oiba higher secondary school ama mamang jaidagi mayamgi dama budul tamjakare asimak Ascent Girl Academy Sangolman Vijay Govinda mamangda ningchin biro Constipate seasonabio Constipate seasonabana manung sakma nuwaitaba constipation problem kohan mangami itan tanba manung sadaba singbusu kohan mangami nomada tumam daida lumbu saba ising glass amada chamas ama natraga anida thadaraga seasonabio Constipate Admission open 2016-17. Irengbom Thamja Devi ITD Nursing and Healthcare Research Institute and Multi-Speciality Hospital, Uripo Khoisnam Laikai. Courses: GNM 3 years, BSc MLT 3 years, BSc MLT Lateral Entry 2 years, PG DMLT 1 year, Master in MLT, MSc MLT 2 years, Diploma in MLT 2 years. UNACO School, Excellence in Education, Kongman Zone 3 West. Admission notice for Class 11 Science Session 2016-17. Last date of form submission 8 June 2016. Date of entrance dates 11 June 2016 Saturday. Exemption of admission and the tuition fee for rank holders in High School Living Certificate Examination 2016. 038524463884. Panacea Coaching Center, New Chakon, the best and the only trusted coaching center in Imphal. Admission open 10 foundation course for class 6 to 10 starts 23rd June. Our toppers are 2nd position N. Suzaina Devi, 3rd Ambasundara Devi, 6th Gary, 10th Yaisana, 11th Selina, 13th Davidson, 15th Sujakanta, 16th Ningthem and 25th Apollo. Hurry, limited 6. Irudio Coaching Institute. Admission open for Class 11 Science CBSE 16 June 2016. Visual-based learning sigi kanabadi takliba adubu laina khanghan bangami amasung mitna uraga khangkiba para adubu laina ningsinghali. Other features are small batch size, faculties experts in CBSE syllabus and exam pattern. For more information, Irudio Coaching Institute, Kangabam Leirak Machin behind Vigo Hotel. Amuka sutaram noksari mkhataba pawda Masaki Fibam da Ahumba Kya Laglabasu, lying never sent from later Badege, Nan Makai Pung the Gihandoktana later Kibi, Sagolban Terra Sapon Melategi, Arcade and Fasnagi, Oiba Masaki Fibam Amadi, Punsi Mahigi Matanga, ISTV News Sandokra Batunda, Jenimsna, Liam the Lying Bagitabak Jatara Kibagi, Makatara Poina, Arcade and Pasnagi, Ku Mataka Kre.
पुंग अहुम लोम हेना चथकिबा ऑपरेशन अदु लोयरबा मतुंग प्लास्टिक सर्जरी की थबक तौखि ऑपरेशन अदुबु लुचिंगलिबा जेनेम्स की ऑर्थोपेडिक डिपार्टमेंट की हेड प्रोफेसर इरोम इबोमजाना तंफासना की खोंग गेट फैगल की सरू मतोंग अमता यावदबना सासिनबा लेप्तबदगी खोंग असि यावरबदी हेना सोक्सुलकदबना लोकथोकनबा फिरप लौबनी ओइ थंगबा खोंगी खु मथक कोलिबसी चुंगथोकपा याबगी ओइथोकपा लೈ ओइ थंगबा खोंगना हक्सांगी अरुमबा पुबा ngamlaklabadi yeta khusemi khong haplaga chatpa ngamba yabagi oithokpa lei hairi ningaba operation hai tar ni khong lokthokpa se mai operation jana te adu magi makhong se sum sasalakpa pumjalakpa saru se matong amata yaw regal se matong amata yaw saru se expose aw laiba ani sum dressing tawrasu bleeding se yaw tawle tawra bleeding se तौरगा मसा सिम सोंदर आदबा अरुगा फत्रबा खोंसी मसागा लेमिनबसिदा मागे अमांगो रगदबा अदुगी नाम दुखलगा एकना खोंगी लक्थोकना फरे हेन डिसीजन अमा लौरगा मागे खोंसी बगी above the knee हाइता हिप की मखादा एकना खोंगी लक्थोए अरुगा माजे हजुसे खों ओइदी लक्थोकते ओइगी खोंसी deformities as na koi na knee si konjalaga lai hip su kar konjalaga lai maduna ma masa kar pakala kanda kong tang sumthok pa yabra rum yeng dege thumda poyan tawramagi damak fakatuna miyam da phongdokluba KSA gi general secretary yauna mehroi banga faziliba asi pibam amata yaudana thadoraktabadi manipur miyam na akan mi ho chatharagani hairi Yumnam Nekai the Pangtokpa Paugi Mifam Amada KIL Mera Paibi Apun Baluf Indo Brahma Road Sports Association Amadi Kangla Megi losing Basingna Poyan Towasing Kankatuna Tamlaga Miam Tabak Tori Basingna Fazin Bayaning De Atu Matamda Tadopu Haiki Ipsagi General Secretary RK Mepaksana Miam the Maktabak Toriba Mahiri Singbu Aranba Tahanba Yaning De Atu Matamda Tadokadavani Haiki Kangla Megi President Lerik Lemana Matam Kyadagi Lamdam Sida Potlam Kyada Lalolitic Toriba Singna Poyan Toksinba Marile never sing a youngsin the Badagi Handa KSN Amyang with the Poyan Towasing Putokpani Masigi the Makubu Pazinba Yaning De Makubu Tato Tabadi Lebak Miam Yakan Miho Lakani Haiki Lebaksi Karisari Karitai Laiba Posis Sumbra Landbury and October Sarkari Matoto Tabadagi Satra Singna Mamang the Su Zamana Satau Gama Madugi Sumpokre Sarkada Kangaraba Potni Adugi Tum Poyan Sia Equi Lebaki, Mantri Mandojo Saga Doini, Alaman Punamak Saga Doini, Imaiben Punamak Saga Doini, Adu Nasidi, Gesegna, Tawila Ibasemo, Mating and a Kalkanda, Salkar Sida, Matoto, Drabatuba Mayam Duna. Ikai Ningai were about Matoto Bagira, Kogi Angang Pabasi, Hibana Singba, Manipur Sinabani, Nasigi Manipur Bajasen, Loina Hat Kidore, Aduna Poyan, Pizza Dana, Masiguma Poyan, Pizza Selem, Taragosia. Jun Anida Pangtokodriba IMC gi Mikhal KCP Poire Mete Lupna boycott Tobogalunena Jun Amagi Numidang Pung Tarutagi Jun Anigi Numidang Pung Taruk Fauba Pung Kunmerigi General Strike Loktokre Lubasigi Publicity Secretary Malayanga Meteki General Amana General Strike Manungda Media Water Supply Amadi Analayanga Marina Basindi Consiloi JCILPS ta Lamdam Asigi Yelongmi Kanabugi Damak Lorakpa Fide Pudimak Lupna Matam Pumbada Saruyagani Committee na Paikalakpa Khongjang Singda Lupna Mateng Pangani Assembly na pass Tokro Bill Ahum Ek Oina Jalhanabagi Damak Student Wing Women Wing Amadi Pigliba Mahiri Kyana English Jingna Mahida Puning Changadama Matam Masida Idam Dam Purupna Hena Lui Haina Pigliba Mahiri Singi Puning Wakalda Poraktuna Song Toraktuna Khongjang Sangsili Imaibel Kyasu Toraktuna Lauri Civil Society Organization Club Naharol Kyana Su Song Toktuna Lauri Bakaya Ngasigi Lengak Mapu Congress Lengakna Kangsin Usnaduna Laitakle Lamda Masta Lengak Liba Congress Amadi BJP gi Lengak Party Ani Sigi member Kudimangna Amatoina Sungshinaduna Mayung Songna Logodaba Makoi gi Party ki Pibam Sem Nabugidama IMC gi Mikhalna Hena Lamdam Sigi Miam the gi value Hena Lai Haina Kanduna Laitokle Masigi Damak Lup Asina General Strike ki Firabasi Lobuni Hairi Kumbi Kendra gi Manung Chamba Kangsoi bi Mapal Thongdegi Kumbi Bazar Thongkhong Phawagi Lambi Matam Kuina Government Amadi Marilenaba Authority na Mieng Jangbidana Lakibadu Hauzi Government ka Suspension of Operation Tongnariba
KCPMC Nongdan Kromba Group ki Commander in Chief Nongdan Krombana achangba senpham puthokduna Kumbi Municipal Council Kumbi Apunbal amadi club organization kya gosamnaduna semjinba hokre lambi asi matam kuina semjin bidabadagi konkut kya leijuna sathok chasinda chawna khudong chadaba mayongduna lakibani miyamna thengnariba awaba yengduna masagi lanai senpham puthokduna club ki cadre sing ngapigani loop ki cadre sing club organization miyang gosamnaraga senbani haina Nongdan Krombana phongdoki matam sang nai koi lei malabi si yang ka hena patta na mar mar kan da lei pai gari sa tok chasin to ba adagi gang ki schooling to ba gang na school chap matam dai koi ki adugi khudong thi ba tholok pa ya ba school ba mayam lei badagi de sang ga da ba posai sing se koi mukti sai ki ko kan da koi scenery sing mating loina na madi biya na na koi ka kan sa koi thong sing si Kumbi Municipal Council ki chairperson Kendra sigi mapi mapa oiriba singna lambi semjinbagi mahutta sendal lambiramda oina chathaduna leire Nongdan Krombana Kumbi miyamda natana lambi asida chaliba miyam gi khanduna pekhalaliba thabak ase nungaiba fawi haiki Belenzo hasum not hanna kanta yengna chu ba bagi wangu gi kumbi gi maka wangu na semaga koi gi kumbi moirangi raita masi sukchem semdana sumna tawbujidi adu mate koi nuai jade koi masa masu pit pat semba koi dadi koi municipal council na take sabni adu PWD work mafam moriba mamang du paisa lok thokraba loine na hichu lok thokpagi thak yan lupa crore kiano lei ai na masi kai thoga semuni na khaldana leibangam ba masi koi yam nuai jade Moirang Gendragi Manung Chanelaiba Trong Laubi Junior High School gi Ilisingani Tarataruki Oina SSA gi Makha Pitharakpa School Uniform Yenthokre Thoramadu Jila Parisad Member Mutum Birchan Tera Khongsang bi Gram Panchayat ki Upar Pradhan Kiam Gauro Hanagi Parisad Member K Athoy Kumar School Asigi Headmaster Konjengwam Shyamsu Sarugyaki Class 1 gi 8 Fawu Lebe School Asida Mahiroi Chamarom Mahit Tamle Ahan Batangka ki Oina Mahiroi Humpuda School Uniform Yenthoki School asigi hojik lairiba awar apasing mari lenaba authority na yangsin binaba school management committee ki maikai dagi pungning singsili JCILPS na ban kaurabasu June amadagi ahum phawba state government ki makha da thabak toriba employee singna office kananaba chief secretary na appeal tori office memorandum asi indabasing service rule gi mari lenaba provision singi makha da disciplinary action lokhat payai hairi Handak security force da landa kiba aduna Sandal district ki Hengsi Kulgi Mahausa gi punsida akaiba pi haina yaningdaba phongdoktuna Cookies Chief Association amasung Cookies Student Organization Khengjoy block na wakan mifam chachakre khongjang aduda Dingpi area da leriba khulsingi khunja kyasu sarugyaki Tara Suba sector gi Kunthamathoi Suba Sam Rifles na Ukrul gi Myanmar ga tainaba Mapun Khulda toilet block ama saduna khunja singda khushinakre kamjong block ki makha dalaiba khayang dasu transit camp ama khunja singda khusinakre amarumda niphumatu suba sam rifles na new hummi khulda nongna saba community hall amasu khunja singda khusinakre ngarang pongkiba Manipur University Academic Council gi mifamna haukiba mas kulum doida UGC na thadarakiba Central Reservation Norms Manipur University sasu sanaragani haina warep laukre norms asigi makada OBC sada kuntaret schedule ka sada taramanga amadi schedule tribe ta sada taret dasmik manga oiragani academic council na phirabasi laukibagi damak joint committee on reformation of existing reservation policy Manipur University na thagatpa phongdorakle Rashtriya Indian Military College Dehradun da ming chanabagi all India Entrance Examination hayang June ama amasung anida Education S Directorate ki conference holda pangthokadoriba sida sarugyagadoriba sida mahiroi yangkai thoi sathok sasinda apanba pibidanaba Education S ki Directorate S Pravina appeal tauri All India gi na pangthokpa maramna exam ase yetokpa yadabana mahiroi sing asida apanba pibiganu hairi May 19 dagi ngasi fawuda miyamna sangsilalba ihau asida ngasi fawuda asokpa miyoi humpugi matakta yaure haina medical helpline for ILP movement na phongdorakle asokpa singi manungda khare hena sokpa ethoibi mapureiba Ramkumar Kwakaithel thoktom rekaibu Imphal Hospital gi maikai dagi lemna operation tawkibagi damak hospital asigi managing director Dr Nurse amadi staff singbu tawimal khangba ulakle
asokpa asigidamak mateng oinaba sengi mateng pangbirakiba oinam bhagat amadi salam subasini busu tawimul khangba utli पुलिस ना हाना पाव पिरकलगा URF सिंखाइंगान बलुप की मियोसिंग नापेल खुलदा चंगलकलाबदी मदुदा थोरकपा अफापटा खुदिंगमक गवर्नमेंट पुगदबन हाइना नापेट पल्ली मैरापा बिलुमना फोंदोकली नापेट पल्ली कचेला पांगथोकिबा पावगी मिफम अमदा मैरापा बिलुप की सेक्रेटरी लाइश्रम शांतिना ngase युपुंग निपालम ताबदा केडर अहुम खुलदा चंगलपा उकी मियान मखोइबु फानना होनाबदा अमा चेनकी अनिना असम राइफल्स ना फाकी मियान मफम अदुदा चंगलकपा यारो हाइना निमित खरनी की ममांगदा मीडियादा फोंदोक्रबा मतुंगदा अयुक नुंथिलदा फोंगना थोरकपदा मियामबु हेना खोसांगना हले हाइकी दायित्व ओइगदरा नत्रगा सरकार की ओइगदरा कनाना दायित्व पुगदोरी की हाबजे खोइना सेंगना हंगनिंगेबा अदुना खोइना ngasi हाइजनिंगे मोइगा यानरिबा सरकार असिना मोइजी करम्बा ग्राउंड थंबिरिबनो हाइबगी चिंगनबा लेरिबा खुंगंगी खुंजाजिंग मियाम जिंगजिदा असेंगबदो अमुक्तंग खंगहनबा पामे हाइना हाइजनिंग इम्फाल वेस्ट पुलिस कमांडो अमसुंग कुनमंगा सुबा सम राइफल्स के पुनबा कांगबुना केसीपी पोइरेगी कैडर अहुम तोंगान तोंगान बा मफमदगी फागले मखोइदगी हैंड ग्रेनेड अनि अमसुंग डिमांड लेटर के फंगले हाइरी पुलिस डिपार्टमेंट की पीआरओ की चेरोल अमदा थासिगी कुलमाथोइदा फाइडिंगादा अचर ओक्सिंग चेक तोबदा लुप असिगी कैडर अनि लेफ्रापुम चावबा सही कुनिपान अपोकपा सनातोंबा लेफम खोंगमन बासिखोंग पांथोबी बाजार फागतकी मांगना फोंदोरकपदगी मयुमदा थिरुबदा हैंड ग्रेनेड अनि अमसुंग डिमांड लेटर अम फंगकी सावबुना फोंदोरकपदगी वांगोय लेफ्रापुम मयले काइदगी लुप असिगी कैडर सोइबम भीम सही कुलमाथोय अपोकपा सरत फागतकी मखाताना कंगलातुंबी मंदिरदगी लुप असिगी कैडर तेग बहादुर निरौला कौबा अमसु फागले हाइरी हौजिक सानबगी पाव तोबिरसे ngasi sanabagi pawda Youth Development Center Club Kairao Bitrana Sinduna Maibam Lampakta Team Tara Marina Group Mari Thona Khaidokna Zathariba Ahanba State Level 7A side under 45 kg Boys Football Tournament ki ngasi sanakiba ahanba match KUKA Team A Kairao Maktingna PYC Bangmon Kampubu goal Nepal Amada Anisuba match ki sanakibada KUKA Team B Kairao Maktingna ADA Football Club Arapatibu goal Nepal Sinoda Amadi ahum suba match ke sanakibada YDCC Kairao Bitrana YBC Langdumbu goal Nepal Amada maitiba pikre Orisha da June kunmanga da pangtoka doriba East India Classic Open Case Prize Bodybuilding Championship da saruk yananabagi trial selection ama All Manipur Bodybuilding and Fitness Association Sinduna June manga gi nuthilpung ahumda Kumalampak ta laiba association gi office ta pangtokani saruk yaningba sanaroi matam chana langnaba khangalakle Imphal West District Football Association ki Secretary O Gunesona manumatam sadan lekadabada Manipur Veteran Football Association na awabu phongdokre District Youth Affairs Sports Office Thawalna Physical Education gi lecturer Ramba S Ningthemna thabaktagi pothakibada office asigi officer amasung staff singna asamba kudol pot piduna farewell pikre Royal Football Club Achan Bigene Sinduna Club asigi ground da team Trani thoina group mari thona khaidokduna tha asigi tang kunthra dagi chathariba ani suba Royal Cup ki ngasi sanakiba hanba match da Bangalore Maitei Football Club khabamna UVSA Lilong Chajingbu goal ama shinoda amadi ani suba match ki sanakibada All Black United Chingmairongna UFC Yaripopu goal taruk shinoda maitiba pikre hayeng ahanba match da LVFC Langthabal amadi A2Z Kwakachelga sanagani ani suba match da Royal FC Nagamapal amadi All Black United ka sanaragani hauzi makatana ayeng sagi pau dobirasi ICAR Lamphel Partigi Phangba Pauda Ngasigi Khwaidigi Sakhiba degree Celsius 38.8 Khwaidigi Ingba degree Celsius 15.0 Nungshita yauba ising manilgi sang ayukta saada manilutaro nungtilda saada manilutare oiki
ngasi gi nong sukhide Loislakpada mariba paw amhana mafam kya da lambi chingduna ILP ki khongjang sangsili Jenem sta tongan baluk kya na puba thangma ngamloi daba sel gi demand tawbadagi analai ngi thabak mapung phana pangthokpada khudong sa dre hairi Amadi Assam board aloba sahi asigi class 10 exam da singer bon kaithel laikai dagi Manipuri Muslim tampang muyum chanu uma begamna makok oire ISTV ne bizaba Manipuri paw ngasigi di matang asoloi jere mi tabiru singba mukana khurumjari